अहनबदे यमन मरुइब अपडेट अमा पांदमदगी लखुचगे खुद थोकनबा दा KNF की मियोई अमा लेखिद्रे दार्जिलिंग गा युमथंगनना लैब बांग्लादेश की बदरवान की मनुंग लैब रुमा उपजिला द KNA की लान मिसिंगलुप KNF की मियोई अमा आर्मी गा खुद थोकनबा दा लेखिद्रे मसिगे लोइनना आर्मी ना मखाताना दार्जिलिंग द थिबु हुंबगी थबुक सथबदा लालहौबसिंग नसे नरंब बंकर सिंग थेंगनखिबगा लोइनना मखोइगी ऑब्जर्वेशन पोस्ट अमादगी AK-22 राइफल्स अनि शॉटगन अमा कापा यारिबा मरु हुमद्रागा माथोइ शॉटगन के मरु चाम यांखै के तरेट रोंगी मसाक सिंग ड्रोन अमा जुमलेन फ्लैग अहुम अमादी वाकी टोकी सेट क्या सुफागत पंगमख्रे अदुगा मथंग के अपडेट असना कांगपोकपी लानसिन नबो होनरम बनहा अमा कलहौरे कांगपोकपी डिस्ट्रिक्ट लानसिन दुना सत नबो होनरम मियोई अमा कंगलातोंबी नाका पोस्ट न थेंगनबदगी कलहौरे हाइरि प्रेस न फंगवा पाउडर कांगपोकपी डिस्ट्रिक्ट की लानसिन दुना संग नबो होनरम बदगी कलहौरब मियोई अनि अदुदि संगंग गई मखा लेकाइदगी सौरकपम समानन सही कुंट्रा अपोकप लेकिद्रबा एस सुरेंद्र अमादि सगोलबन तेरा लौक्रकपम लेकाइदगी कंगजम मोनेक्स सही कुंट्रागा निथोय अपोकप के जेंटनी मखोय अनि होंडा एक्टिवा रजिस्ट्रेशन नंबर MN01 AH7445 हाइरिबा गरी असि तोंगदुना ngasi nungtin pung amma khara helakpa matamda kangpokpi district tamna lakpadagi kangla tongbi naga post phagat pangam hobani hairi aduga mathingi update asisu kangla paudagi lkhujage Kukisingi aran bahijan basing USCR IRF na singdukadabani Meitei Alliance Manipur da Haokip Meeoi ahumdagi Meitei Kuki Kanglup ki lan asida Kuki len taliba Kuki ki Kanglup singna Christian majority ki maikhum ublaga irang asibu majority Meitei singna aranba kaya makhoi da tawbire haina US UK gumba lebak singna sandurukliba aranba yumpham yaudaba sing asi US Commission on International Religion Freedom US CIRF to singdukadabani haina di Meitei Alliance ki media convener ki zero lamana hairi Alliance asi ki zero lasina makata rebadi Kuki zo Kanglup ki bising asi 2011 da sada 41.21 aduga majority oriba Meitei na sada nifuga mathoi 0.39 ni Kukisingna Manipur da zalengam semnaba terrorist activity kaya India Myanmar Bangladesh amasung Manipur da mihat mipum chataduna laisang kaya sumang takhalle Kukisingna North American Manipuri Tribal Association nam da semduna sentang lori masitana tana popi amadi drug yonduna irang asida mateng pangli US Christian Institutions sing asida US CIRF na Kukisingna tawriba sing asi yengdun asumba aseng bukang dupiyo haina Alliance asigi convener gi sterol asina phungdurakli aduga mathing ki update asina paujel digi lakuchege minister Letpao gi mohta naga gi minister oina hamna ba CM the memorandum pisan kre Manipuri lenga ki tribal affairs and hills amasung horticulture gi minister oiriba Letpao Haokip matam sangna office tapam dona thabuk torakta ba asina tribal sing da khudung cha da ba kaya mayuk nare maram asina minister Letpao Haokip ki mohta naga MLA sing gi marak gi department ani asigi anoba minister in charge hapna ba Manipuri naga youth organization chief minister nongfum birenda memorandum ama pisan kre hiram asigi matang da major kulda leiba Manipuri press club ta pawmising unaba amada Manipuri naga youth organization ki president Thotringam kaitang nauna haikibada tribal affairs and hills amadi horticulture ki minister oiriba Letpao Haokip na sahi ama hena officer laktatuna mapung phana thabuk toraktaba asina maram oiduna tribal singi yaifa thawrang thabuk thorom sing amata mapung phana paikat pangamdana leiri maram asina mahakrim hota tribal singi tabuk thoram sing mapung phana pangthok pangamgadaba minister ama athuba matamda hapnaba mari leinaba singi meeting sing selekli loina anoba minister ama hapangam loidaba leiraga na hojik minister oirba Letpao Haokip asi office ta station tahonnaba lengak na thabuk lokhatpiyo haina sutak selekli hiram asiga mari leirana Manipuri naga youth organization ki maikei ge memorandum apasu CM birenda pisan kreairi aduga mathing ki update asna kangla paudagi lukhujage Kukisingna Singnaba Leptri Meeoi gi lawpham sing da lawkhoi ba horakle illegal migrant chin Kuki zo terrorist Manipur da landarakli basi irang nate masi proof ke pun masaktam thugaina phonaba lal homani miram dagi ngamkhoi lana sanglakpa illegal migrant Kuki Kanglup ki miyoy singna aphaba makal gi nongmai bom na sing basine tuna Meitei halaga lam munnaba landarakli basi bam yam maru oina lengak na irang oina lawruidabani terrorist geng khutpu asina Meitei hatpa yum kai maitha tuna kham thengbo war crimes athaba India government amasung Manipuri government na laksina ba hona badagi Kuki amasung Meitei ani gi marakta iburoi mutana ba amade mirau kholna thalaba nanbung oire miram dagi sanglakpa Kuki Kanglup ki miyoy singna makoi gi tongan balebak amasemna ba law mapu yong na tanbagi thawung sa thaduna makoi gi yum pham thon baloi selakle makoi re khopsin ki bongpham sing haibadi kangpokpi more amasung Churasanpur na sing bongpham sing da state pasambul kajin duna aphaba makan gi lani kulai paidano ngaksen ki badagi lam gi mapu lengak amade Meitei singna sangbangam isam samna haibada yumdang bana kai naiba law mapu yong na tanbaga pangkhak naduna lamgi mapu makoina oikhre pibam asi yorok na pawu India amasung Manipuri government gi lusing basing na mapot na tana mapot chariba miram achar lam hen to hen basing buleng na laksina ba hona bagi hojik pawu mita bu udabana nakal ani makki marakta khulai ga mukna ba lepta na sathari nakal ani gi marakta angam tanabada micham yamna lan gi victim oihliba asi kayam kuina sagat thakadori bage
Kuki terrorist na manipuri apun masaktam thugaina miyam maru ina mitei sing singnaba kham thengna wangduna loibi loya da khundariba mitei sing bu sasan tanbugum tanthor khibadagi maramdam da mitop refugee ga pangkhakna dona relief camp sing da saidang pam lori Lanjener ki basing mayum da sang mangam dana hingna asibaga pangkhakna riba asi kayam kuina Leikhidre bage Kukisingna mitei singi loibi loya singkhung singya da leiba labuk fawba munduna makoina lau singu bagi thabuk sathabada lengak na thingba ngamdre Kuki amasung mitei ani ki marakta thoklibu wathok asiga mari leina mitei singi lopom munduna mitei lomi sing tanba phawlok pachatluba sing nongmaina kaptuna tanbagi wathok sing adugi makha sathaba oina nahuna mitei singi lopom munnabagi thabuk sathaba amuk hore Kangpokpi ke lonaba Imphal West ke Sekmai Assembly Constituency ki konba mafam kara wathok asina maram oiraga lau panba ngamkhidaba mafam sing aduda Kukisingna amuk saksinduna lau khoiba horokkiba ki wathok leirikliba asigi matangda lengakna thuba mideng sangbiu mamangi lau panba ngamkhidaba singda lengakna compensation pigani haina lau thukiba adugi compensation lau pusingda phangdana leiringi serak asida kumsi sahi gi su amuk lau pam munnaba hotnariba asida thingba ngamdrabadi lengak leibagi wahantok leitre haina lau roidabagi maram leite lau misingna compensation phangdana leiraba su handak sahi gi oina lau panba ngamhanbiu haibagi kholau Lauri gi serakta Kukisingna lau khoipa hojilak le hariba sikangpok district ki luwang sangkol amasung Fairel khun ga tainaba Sekmai turi luwang bada leiba mitei singi lopam singni Lopam sing adu saurangna acre sani romni Imphal West Revenue District ki manung sanna leiriba lopam sing da Kukisingna lau mapu yongna tanbagi thawung sathariba asigumlaba atei loibi loya singkhung singya da leiriba mitei singi lopam sing da makatana satharakpa yabagi singnaba leiri Masida lengak na thuba mideng sangduna laugi mapu mitei lomi singda lau singubagi thawuk chathabada ayat apan amata pihandanaba mangjaunoba thawrang lokatlu loina mitei miyamgi mathakda landarliba narco terrorist sing khoglei thuna laksinaba hotnadrabadi loikham naidrabu wathok oiraktuna misimina mikap mirau kholna tangdulita dabu oiduna state asigi saukhatpagi maikaida khumang chausinba ngamdaba oirakani lamhen tu henba Kukisingna lau mapu yongna tanbagi thawung sathari yumdang bana kainaiduna yumbu sing maramdamdam biselgum hingliba asi puruki kangkhul mulamdai gi khudamni